Manipur World Television Day Pangthokre Television Information Communication Entertainment Scientific Yauna Hiram Kayada Kanaba Piri Haina Director DM Community College Dr. L. Hemchandra na Fongdokre. Laikhidraba Manipur ki ahanba Mr. India title laukiba bodybuilder son of Manipur hairaga khangnaba Mr. Maipaki mafamda Chief Minister yauna miyamna haikat laikat tamduna aroiba ikai khumnaba utkre. Kangpokpi District ki Manung Chanba Kaithal Manbi tamna changsilluba maitai nupa ama kunithoi suba Assam Rifles na tekta kaidana rescue tawduna Sekmai Police Station da sinarakre. Amasong state asigi sel thungi fiwam fagalhansi hairabadi lawlokraba matung hangduna lairiba lawfam singda mahay marong marang kaina thasinba mathau tai haina langthabalgi MLA Karam Shyamna Fongdokre.